Sangai Services Yelhomida Tabak PSC Tabak Chihau Thigumsi Adom Adom Mayuk Narib Awabasing Adu Kohan Nabaginabak Lejere Sangai Services Yum Gimi Yamna Lejedi Hibagi Awab Lebiganu Adom Gidarkar Oba Tabak Thorum Sing Tobina Basimi Nekpaki Kudong Chab Pambigani Manipur da Ahan Oina Yamna Hongna Amadi Yamna Line of Phone Call Amakakna Darkar Oba Simi Nekpaki Kudong Chaba Pijariba Sangai Services ni Pung Kharagi Amadi Nongmagi Waibagi Kudong Chabasu Pijari Yum Gi Makal Kudimaki Tabak Suzari Samna Hairabada Laibak Nung Honba Yum Sabagi Tabak Usubagi Tabak Rang Taibagi Tabak Mai Sembagi Tabak Pipe Sembagi Tabak Pot Hondo Honjin Taubagi Tabak Tank Sengbagi Tabak Napi Fanbagi Tabak Baton Taubagi Tabak Luhongbagi Own Pot Hangbagi Tabak Yum Gi Tabak Enkang Taunaba Misu Leje Hijing Pot Luhongbagi Pot Che Hanbagi Tabak Luhongbagi Dolai Thangnaba Misu Lejagani Sorat Kitang Yenba Amadi Khongban Nala Amadi Yum Gi Akoiba Sengdoknabagi Misu Leje Akupa Marol Gidama Contact Taubiyo Sangai Services Uripok Torang Mamlaikai Manipur 795001 Contact number 70050717707 Natraga 700511264 Ekoi email sangaiservices@gmail.com